पाउजेदे युमफम ओइबा मर ओइबा पाउ खरा अपडेट तौजरे नारोल्डा इंखोल पता सिंह semdok-sadokoagi thbk chttharabra haibagi chingnaba leire law इंखोल की पता मपू खंगदना लोन नारोल्डा पता सिंह semdok-sadokoagi thbk मियोई खराना डिपार्टमेंट के मानरगा chttharabra haibagi chingnaba leire haina masa खंगदना इंखोल पता की ममिंग onthok pikre haiba मियोई amra पामी सिंह phangdokre थौबल डिस्ट्रिक्ट की थौबल सब डिवीजन की मनुंग चंद लेबा कुल नंबर 20 आवखा मनिंग लेखाय लेबा बांगम्बम इपोहल कौबा मियोई अमकी मिंग लेबा पता नंबर 97 डाक नंबर 175 इंखोल 2300 चाउबसी मसा खंगंदना कनागुंबा मियोई खराना लोदा कुराल लनादा सासेनबा पता पांचिनबा अमदी अनोबम बेपथोकपन चिंगबा चथारे आइना पता असिगी मफु इपोहलना पामी चिंगदा फंगदोखरे जनरल सर्वे पांगथोक्तना इंखोल की ओइफम थोकपा स्पेस मैप यखरबसु मैप अदुदा लेबे इंखोल के मौंग अदुगा मानना सेटलमेंट डिपार्टमेंट ना पता संबिरमद्रे आइना इपोहलना फंगदोके लोन पता सेंबा पांसिनबा जी चनबा यारोय हाइबगा लोइना कनागुंबी अबददा इसा खंगना लंबी की अमदी जोन की बलेते मरमदना लोन नारोल्डा इंखोल पता semdok-sadokoagi चेनरबा डिपार्टमेंट की मियोई सिंग अमदे लाउदोनबदा यावरिबा सिंग चेराक पिबिउ हाइना फंगंबम इपोहलना लेंगा की पुनिंग चिंगजलकले मखा तरकपा अतोपा एडिटोरियल की कलम अमदा मिटाइना एसटी की लिस्टा शेड्यूल ट्राइब डिमांड कमिटी मणिपुर STDCM na mitaibo Indian Constitution ki makada शेड्यूल ट्राइब की स्टेटस पिगदबने मिटाइबो शेड्यूल ट्राइब वना sakhangadabane hadi डिमांड तौरबिबा सि कोइरकलबने अदु भाउजु फाउ मसि की मतंगदा फ्रेडफुल ओइबर जल्दी फंगबा ngamdana leiribane मसि की तोगन तोगन मरम के अम लेरबसु जाय अदुगा लेरिबा मरम सिंग असिना मिटाइबो शेड्यूल ट्राइब की स्टेटस फंगनबगी लपिदा सुमनागे खुराउ थांगनाबगी मसक अदु खक्तु ओइतुना लाकलेबने तासेंग बगी दिमिtai harba mioi prop asisu शेड्यूल ट्राइब की मनग चलन बगी यापगी काय सिंग अदुदे सुना लेरबने ओहनफम थोगी हाबसना शेड्यूल ट्राइब डिमांड कमिटी मणिपुर STDCM की अकन डिमांड अमने हिरामसि की मतंग हौजिक लाकलिबा यामनबक मरुई पवफम अमदी करिगुंबा सेंट्रल गवर्नमेंट मिtai बुसु इंडियन कॉन्स्टिट्यूशन की मकादा शेड्यूल ट्राइब की लिस्ट चलन बगे अयाबसि करिगुंबा पिरक्तब तारबदि करम तौबा आइबसने मासिगलोन डिमांड असि की मतंग यामन मरुई पवफम अमरा अमोक मिटाई शेड्यूल ट्राइब की स्टेटस पीगदबनी की मतंग अखोई की स्टेट गवर्नमेंट की माइकैदगे रिकमेंडेशन तौदुना मिटाई बुसु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की लिस्ट चलनता होनागदबनी हाइबगे वाफम अमसु लैरिबने अदुमोइनमक हौजिक फाउबद हिरामसि की मतंग स्टेट गवर्नमेंट मदिक जाबा बाइकटफम थोकबा थबक से रिकमेंडेशन तौफम थोप अदु तौनिंगदबगे मसंग अमदि उबा फंगदुना लागलिबने तौइगुमसुंग मतंग असिदा थोरकलिबा अतोपा यामना पुनिंग चिंचिनगाई ओरिबा वाफम अमना कईगुंबा मिटाई बोसु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की लिस्ट जहन गदबनी आइना मणिपुर के स्टेट गवर्नमेंट रिकमेंडेशन तौब तारबसु कईगुंबा सेंट्रल गवर्नमेंट स्टेट गवर्नमेंट की रिकमेंडेशन अदो रिजेक्ट तौरकलबदी करम तौबा आइबसने कईगुंबा मिटाई बोसु शेड्यूल ट्राइब की स्टेटस भी गदबनी आइब डिमांड से शेड्यूल सेंट्रल गवर्नमेंट पिरक्ट्रे आइना लौरा चेदु वरबदी मफुंगना इंडिया की नॉर्थ ईस्ट रीजन खक्तदा खुंदारिबा मिसिंग जामजदा मिटाई हारबा मियोय कागलुब असिकिदमक इंडियन कॉन्स्टिट्यूशन करीगुंबा अतई अहन प्रोटेक्शन खरा पीहनब होनफमदी थोक्तब्रा आइबसने मरमदे नॉर्थ ईस्ट की मनुंगदा लेरिबा मिसिंग जामजदब मियोय कागलुब अयामबदे इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की स्टेटस फंगदुना मदम गया की ममंगदगी प्रोटेक्ट तौदुन लाकपद नतना मखा तानसु प्रोटेक्ट तौदुना लैगदौरिबने अदुगा मिटाई हारिबा मियोय कागलुब असिगी ओनदि हौजिक फावबदा प्रोटेक्शन की वाफम इंडियन कॉन्स्टिट्यूशन की मखादा लेट्रिबने अदुगा नकलमरोमदा अमुक मिटाई अरबा मियोय कागलुब असिदी ngallingai matamdagi hauraduna yamna advance oidun laklaba miyoy कागलुब amani miyoy कागलुब asigi tonganba madik jarba puari leijaraklabane masigi sumatakta miyoy कागलुब asigi oiba tonganba changkholaba nat chanabi culture amso sana khonabagi masaka loina duna laklabani maramasina hariba miyoy कागलुब ase शेड्यूल ट्राइब की manungda salanfam thokte haibagi matangda atoba proof kianasu amso mitai community की मरक्तगी अकनबा argument su tawdun laklibane करीगुंबा argument मैम मसना मरम ओइदुना शेड्यूल ट्राइब डिमांड कमिटी मणिपुर STDCM ना मतम क्या की ममंगदगी तांदुन लाक्लिबा डिमांड हाइबदि मिटाई हारिबा मियोय कागलुब असिसु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की स्टेटस पीगदबने हाइबगी मतंग बुखालक्लिबा मदिक चारबा मरम प्रमकासी नमसिंदुना थमलगद्रा हाइबसने मतंग असिदा इखोन येंगबा जारिबा अमना मणिपुर का जुमलो नरिबा असम गवर्नमेंट असम दा खुंधारिबा मिसिंग यामजदबा मियोय कागलुब सिंगिदमक लौरिबा थौदांग असिने हंदक्तसु इकुई कुइदना असम गवर्नमेंट स्टेट असिदा खुंदारिबा कम्युनिटी तरुक हाइबदि सुदिया कोसरंग बंगसी
matak moran tai ahum amsung ti tribe for Indian Constitution ki makata scheduled tribe ki status phangandanaba recommendation togi balai karabane Assam government state asida khundareba missing jamjada protection mathau taraba mioi kanglup singidamak laukoliba mating thoklaba khongthang asi mitei busu scheduled tribe ki status pi kadabani ain akan bamongda demand torba scheduled tribe demand committee Manipur SDDC emna mamang thakta Manipur ge state government ning singkhe basu lai karabane alo hauzik phawdi Manipur government hiram masigi matang ta arepa wariba malawrak pagi wafam di laitribani matang asidani hauzik asokbo wang ama amuk thorak libaje matang asidani hauzik asokbo wang ama amuk thorak libade scheduled tribe demand committee Manipur SDDC emna taliba mitei boso Indian Constitution ki makada scheduled tribe da chalan kadapani aiba demand asida laibak miyam asina mateng pangpam thokpra nadragana thoktabra aibasni Midaibo scheduled tribe ke status pikadabani hidden demand taurakliba asi kuiraba demand amane scheduled tribe demand committee Manipur SDDC emna demand asi amuk nahuna jagai halakibane Midaibo scheduled tribe ke status pikadabani ane demand tauriba singke manungda aikoina pan midai convention PMC busu aikoina kauthokpa yaroi makoina hirmasida asawa thawthang lauduna lakhrabani masiga loinana makoina sumitai hairbanbi phurupasi aujuk phawba lenga ki maikede ki ngaklok amata pibi dana lerak libani abana singbo wafum kya su phangdok tona lak libani asomda mitai bosin dan constitution ki makada ST wan kadabani abegi matang da mayam maikai kya dagi akan bediman kya taruk lawasu hiramasida aikoi ki leirba political party sing mapungoina national level ki political party sing asine hiramasida kya jamna lumna lawribagi aibaside yengba jaba amane Khodamoina mitai bo ST ki status pi gadabani abasta BJP natragana Congress party da kya jamna lumna lawribage hariba party ani sibagna center amasung state da palingi matamda mitai bo ST ki status pi gadabani abiki akan bo kholaw kya lawkhrabane adu bhaujuk bhau pamatik chaba mahidi amada phangpangam dan leiribani asumna political party singa sini hiramasi ki matang na thaiduna leibagi mong matau asida pendraba mioi kana lakaturba election singda party sing election manifesto da mitai beso as this chalangani habagi wafum jahon kadabani aina phongna laungnar pasu yaurakle aduga kari gumba kumjali singani koni thoi gi angan bambadam da pangthok dorbe state asigi general election asida midai yes the chalan kadabani habagi wafum asina asokba election campaign ki masaga muhalak pasu yari bane atopa pau amadana atopa nupi ga mari leinai singnabada ki mapuroiba harkhivena bi phagat khre Rajasthan da leibi jumbalabi mau amana mahaki mapuroiba ga atopa nupi ga Jimbal mari lainare ana singnabadagi masamaki mapuroi babo harkre Nabi adu police na phagat khibaka loidana bihar adu da chenaram gani singnaba atopa mioi anisu police na phagat naba thiri aire thawdok adu Rajasthan gi Belkwara district manung chana leiba Kachola block ki Balapura khungang da thokibane police na phangdorak bagi matungina chaliba tha asigi koni thoi da sakang daba mark supa mioi home debi singge yumda motorcycle tungton lakhi makoina mahkumangak ta thangna lenduna halamge Mehwata singa tu na mafam adu thadok lamdai da mangonda nongmai nasu kapselami aire thawdok adu ki matung tarak pada police na case adu ki maramda kopna thijin ki bakaloina lai kitraba Devi Singh arba masagi sahini puga mapalom surapa mioi adu na hinglengai matamda sajeki karbar satharamba maramna mahaka nongai na tab amusung yangthina ba mioi singna miara du chathabu waram kadra habagi matang da sukum de yangsinke mathang investigation chatharpana Devi Singh amusung mahaki loina bi pinki kanwar ani ki marakda afaba mari lainaraki de aiba khangwangam ke police na laikhitrabagi loina bi pinki kanwarbo wangpong chatna ba gawat ke magbo wangpong chatabada kanwar mahaki laikhitraba mapuroi bak matam sangna afaba mari thambangam tan laki abdu police ta phangdoki aire khonganga du da leibi atopa napi amaga mahaki mapuroi bak aron ba jumbal mari lainaram bajai aina pinki kanwar na singnaba laiki anasu mahakna masamakna police ta phangdoki Matam gaya ki mamang dagi mahaki mapuroi puna karbar sa thabada phanglakpa senphamsing adudagi karigamba saruk ambatasu mahaki mafam da sinarakide aina penki na police ta phangdorakhi baga loinana magna masagi anakpa mari mata singka laudun raba matung da mapuroi babo harkhibani anasu police ta sengdorakhi aire penki kan warna belwara da leiba Kuldip Singh kauba mahaki mari mata thokpa mioi ama neklaga mapuroi babo agas kungani thoida halan gebane Kuldip Singh na mahaki loinana mioi ni ka loinana Namida du da sanglak laga mapuroi babu hat kebani aina sapang torake mihat pada chena da mioi ongki aseng ba
masak maming amadi laifam na chingba mafung phana khangba ngamle anasu Rajasthan police na phangdokhe BJP da yauragani AIUDF ki MLA mahak party amasung assembly da resign tawragani amadi ruling BJP da yauragani aida Assam gi opposition AIUDF ki MLA Fanidar Talukdar na phangdokre haujik Talukdar na Congress ki Ravjyotik Korbi amasung Susanta Borwe hagi mata matungda BJP da yauba opposition ki ahumsuba legislature oiragane masa khaina di phangdokba tawdana Talukdar na pawmising da haike ayak ki party dagi resign tawna da warep lore ayak lagliba September amada BJP da yauragani anasu Bhabani for Assembly constituency ki mau cheliba MLA asina phangdokhe Talukdar handak ahan buan All India United Democratic Front AIUDF ki digeta MLA oina karakhibane Mahamang dasu Bhabanipur Sitagi Karakhana Assembly Mikal Thendraba Sumai Pakete. Ado Handa Ki Assembly Mikal Dadi AIUDF Ki Mirep Oikiba Talukdar na BJP Ki Khongbu Oiriba Asong Gan Parisat Ki Mirep Ranjit Dekabo. Maithiba Pibagaluni na Mapung Oina Muslim the best of a party Sigi Hanba MLA Oike. Handa Ki Mikala Duda Talukdar na Punna Bohol Lishing Yakiga Manga Chapan Humpudrama Pangbagaluna na Dega na vote lising yang kaya nitoy chatret ni fugani pan pangke. Talukdar resign tau krabadi punna member samaga kunga taruk lehiba sam assembly de AIUDF ki MLA masing taraga mga dahan daragane. Amarum da haujig ruling BJP ki MLA hum fuga lehiba galuina party sige khongbu wariba AJP ki na mapan amsung UPPL ki na mga leiribane. Legislature ani resign tau raga BJP de yaw kibada ki state sige mapungoiba opposition Congress ki MLA masing kuntareta handakrabane. Maka tarakba atau papau amadana KKL gi mathakta case file taunarba complaint report hajan kre amukok ngarang amukok office ta phamkiba apunba mifamna lokhiba porep amagi matungina ngasi organization asna Manipur gi DGP SB Impal West amadi OC City Police Station da complaint tauduna KKL gi mathakta legal gi oiba action lokhat pinanaba complaint report hakre khongthangasi amukok na KKL da makoina Ngangthokiba communal provocative oiba wafam aduki matang sengdok hanaba akaknaba matam piduna khangrapasu thabak oina pangthoraktabadagi tangai fadana paikat kibane panbajai aukiba August ki tangkun ka tarukta KKL gi miui kharan Sadar Bazar Jame Masjid ka mari leinana thadorakiba video amada any sida violence amatholakpa aibasi aikoina thingba ngambanate aina nganglakiba wafam adu kanana ayaba firga ngangan bano Asigma puruk masil gi marakta thinaba yaba wafam asi phongdol paibasi violence toknaraba invite tawani masi taraina logde Manipur miyam da KKL da lale ai jagadabani aina print amadi electronics media singi khothang da amukok amadi masigi constituent bodies singi oiba apunba press conference amada pawmi singi mamangda phongthoki ba laikhrabane masigi makha tarakpada KKL da Manipur gi miyam da sengdoropagi mahutta pangal furup asibo Afghanistan amadi Pakistan ka sangdam duna Lujadaba wahibata sinaduna wafam kaya amasu fresh amadi atay media sing tafong doraktuna sing narakravane Arabeda content sing asigi maru ibapaw khara asi ibapaw damjariba Manipur local news YouTube channel amadi Facebook page asidagi yang biri pupuna magpathaga sari channel asin hotom da kanarabadi subscribe tawbidribasin na subscribe tawbir moloina like and share tawbusu kawi kun puna magpo amukhan thaga sari